ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯁꯤ ꯌꯥꯝ ꯉꯟꯅ ꯌꯨꯝ ꯄꯥꯟꯖꯩ꯫ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯌꯥꯝꯅ ꯍꯥꯏꯖꯩ, ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯁꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ, ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯀꯣꯛꯇ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯅ ꯅꯅꯤꯡ ꯇꯦꯛꯈꯩ ꯂꯩꯁꯥꯈꯣ꯫ ꯌꯨꯝ ꯍꯥꯏꯕꯗꯨꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯄꯥꯜꯂꯒꯗꯕꯅꯤ꯫ ꯑꯗꯨ ꯄꯤꯛꯂꯤꯕ ꯅꯪꯅ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯗꯤ ꯅꯈꯨꯠꯇ ꯍꯥꯝꯃꯒꯅꯤ ꯆꯥꯒꯗꯧꯔꯤꯕ꯫ ꯂꯤꯅ ꯄꯥꯟꯕ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯄꯦꯠ ꯂꯥꯎꯕ ꯅꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ, ꯀꯔꯤꯕꯨ ꯍꯩꯒꯗꯣꯏꯅꯣ? ꯅꯈꯣꯏꯅ ꯈꯜꯂꯤꯕꯅ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯕꯁꯤꯗꯒꯤ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯇꯧꯔꯒ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯥꯡꯅ ꯎꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯈꯔ ꯈꯔꯁꯨ ꯏꯜꯂꯨ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏ, ꯂꯩꯔꯤꯕ ꯏꯆꯦꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯉꯁꯤ ꯈꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯌꯥꯔꯛꯇ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯑꯁꯤ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯀꯥꯗ꯭ꯔꯤꯕꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯑꯐ ꯐꯠꯇꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯗꯣꯛꯄ ꯉꯝꯗꯦ꯫ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯅꯨꯡꯁꯤꯅꯔꯤꯕ ꯃꯍꯥꯛ ꯑꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯕꯣꯏ ꯍꯦꯛꯇ ꯅꯤꯡꯏ꯫ ꯃꯥ ꯇꯣꯡꯅꯔꯕꯁꯨ ꯑꯩꯒ ꯆꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ꯫ ꯅꯨꯡꯁꯤꯅꯔꯤꯕ ꯃꯥꯅ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯌꯥꯔꯦ, ꯃꯥꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯈꯟꯕ ꯑꯁꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ꯫ ꯑꯃꯨꯛꯇꯪ ꯆꯦꯟꯕꯗ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯕ ꯑꯗꯨꯗ ꯌꯥꯗꯨꯅ ꯑꯩꯁꯨ ꯃꯇꯝ ꯈꯔꯒ ꯂꯩꯊꯣꯛꯂꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯋꯥꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯗꯨꯅ ꯑꯅꯤꯔꯛ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯑꯁꯥꯎꯕꯒ ꯃꯥꯌꯣꯛꯅꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯈꯨꯗꯛꯇ ꯍꯣꯡꯈꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯑꯁꯨꯝꯅ ꯇꯧꯔꯦ꯫ ꯄꯨꯂꯞ ꯏꯟꯊꯣꯔꯛꯏ, ꯃꯣꯏꯗ ꯄꯨꯂꯞ ꯍꯣꯡꯍꯜꯂꯤ, ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯄꯤꯖꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯩꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯩ꯫ ꯄꯤꯛꯂꯤꯕ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯂꯦ ꯇꯣꯉꯥꯟꯅ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯔꯒ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯒꯤꯅꯤ꯫ ꯄꯨꯛ ꯍꯥꯡꯂꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯋꯥꯔꯕ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯅꯨꯄꯥꯒꯤꯗꯤ ꯃꯁꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯂꯩꯔꯤꯕ ꯃꯌꯨꯝꯅꯤꯅ ꯀꯅꯥꯁꯨ ꯀꯣꯏꯅꯔꯣꯏ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒ ꯈꯪꯅꯗꯕꯁꯨ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯇꯣꯉꯥꯟꯅ ꯆꯥꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯣꯡꯗ꯭ꯔꯕꯁꯨ ꯃꯥꯒꯤꯗꯤ ꯆꯪꯗꯨꯅ ꯆꯥꯐꯝꯒꯤ ꯆꯥꯐꯝ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤꯗꯤ ꯀꯔꯥꯏꯗ ꯆꯪꯖꯔꯨꯒꯅꯤ? ꯅꯨꯡꯁꯤꯔꯤꯕ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯑꯗꯨꯅꯤ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ꯫ ꯇꯧꯕꯇꯕꯨ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯗꯦ, ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯁꯣꯝꯗꯗꯤ ꯆꯐꯨ ꯎꯌꯥꯟ ꯂꯣꯏꯅ ꯒꯣꯡ ꯒꯣꯡ ꯂꯥꯎꯔꯤꯕꯅꯤ꯫ ꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯇꯧꯗꯦ, ꯑꯩꯁꯨ ꯇꯧꯗꯦ꯫ ꯑꯁꯤꯅꯤ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯋꯥꯕ ꯍꯧꯔꯛꯄꯒꯤ ꯈꯨꯗꯝ꯫ ꯏꯅꯦꯝ ꯏꯀꯨꯁꯨ ꯌꯥꯝꯅ ꯐꯠꯇꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯏꯟꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯗꯨꯅ ꯏꯟꯊꯣꯔꯛꯂꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯁꯥꯗꯨꯅ ꯆꯪꯂꯒ ꯑꯃꯨꯛ ꯃꯣꯏꯒ ꯑꯃꯨꯛ ꯆꯥꯔꯨꯕꯗꯨꯁꯨ ꯏꯀꯥꯏꯕꯗꯒꯤ ꯉꯝꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯄꯥꯜꯂꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯩꯕꯁꯤꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯃꯨꯛ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯃꯨꯛ, ꯊꯕꯛ ꯑꯇꯩ ꯁꯨꯗ꯭ꯔꯕꯁꯨ ꯆꯥꯛ ꯏꯟꯁꯥꯡꯒꯤꯗ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯔꯒꯅ ꯅꯨꯃꯤꯗꯥꯡꯒꯤꯅ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯑꯦ ꯑꯌꯨꯛꯀꯤꯅ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤ? ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯅ ꯆꯥꯕꯒꯤꯗ ꯈꯜꯂꯤꯉꯩꯗ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ꯫ ꯂꯥꯏꯔꯕ ꯃꯤꯗ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯁꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯑꯐꯪꯕ ꯈꯔ ꯆꯥꯔꯒ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯃꯤꯀꯨꯞ ꯑꯗꯨ ꯇꯁꯦꯡꯅ ꯃꯤꯃꯥꯡꯗ ꯊꯣꯛꯂꯕꯣꯏ ꯅꯤꯡꯗꯅ ꯅꯤꯡꯁꯤꯡꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯊꯕꯛꯁꯨ ꯃꯅꯥ ꯑꯃꯠꯇ ꯁꯨꯕꯤꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯕ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯂꯥꯡꯕꯤꯔꯤꯕꯅꯤ꯫ ꯆꯥꯅꯤꯡꯗ꯭ꯔꯤꯆꯣ, ꯆꯥꯅꯤꯡꯉꯀꯥꯟꯗ ꯆꯥꯒꯦ ꯍꯥꯏꯗꯨꯅ
asumna phauba chaibiribani. Asida natana macha aikhoibu soikhigani ngamkhigani haiduna kupsen senabiribani. Isana setpa phiron amotpa phauba ima ipana subiduna aikhoibu migi marak tinba matamda tarutanana lu henaba magi machani haibada mamai choptanaba phajanaba nanabasu amu manabiribani do. Mayam sing asi khaluba matamda mittagi pita khiba phauba khanghaude. Aduga masina piklingaida imana chak saw haibada chaningde haikiba chak adu chage haiba phauba phangba nate. Yamna toli nupi aikhoigi punsi se aduki matik toli hainingai leite. Afabada karino khanda haudaba ima ipana haiba indrabadi aina wariba sidagi saruk chama hena waba kaya amasu leirungani. Warabasu ipamamda khutlo khatbidabana karidi haijarugani. Ningsing laga kappanatana aigi maisakse pokpa ngamlaroi. Chentaragliba pirang asina aigi thamoinungda chakliba maisak ase chamthokhiba natana thamoinungda phumlaga thamliba awabasi kokpa ngamlaroi haiba ai khangi. Isa ithan khata ningam makhidreda ko matamduda aina ima ipa ahalamasingna haibiba wa aduna afabani khanduna yaramda thoklabadi aina hojik leiriba punsi mahing asidagi khasiktang oirabasu sapharamba yabani. Hojikti nupa makhoigidi mafam jaga asida khangnabagi khangnaba ngaktani. Aigidi kanasu leite ipamamda changadabadusu khutlo khatbidabana maram oiraga nupa mayum asidagi honghek thangdokhibadagi aigini haibada kanasu leite. Yenglu khudimakta ithangada oiraboi ningi. Yum banba haiduna yamna laina khalubani. Nungsinaba maga leiba phanglagani. Aikhoina leisaringai matamda hingliba punsi mahing aduda leigadaboi ningduna aikhoisu nungsiba magi makada mana haiba induna lakhibani. Aduga yum palaba matung asidadi pura ona dainaba atopa sangsara amadani aikhoina khong thangziliba ase. Pendaba thamoi jakpa henmanba asina aina isormadasu tainari. Angang oiringai matamda khajiktang oirabasu khanganbiramlabadi tungi punsida kari tholakani haibadu isana khamjaduna afaba lambida chacharamgadabani. Aigi nupasu nonganbadagina numit taba phauba karaida chalibano haibasu khangde thokraga hanjilakani. Chak saba chadaba adugi asigi wa amata leite mangonda lesaringai matamda nongmata phauba ngaihakta phauba unadrabadi leiba ngamdaba phone adum online leiba mahangna aina wa ngangba taningdaba aigi maithong saktam amata yingninglakdaba nungsiba phoklaktaba asi karigino. Nupi oibi aikhoise leisaringai matamda maheijadu paiba jala luhonglaba matamdadi leisaringaida chenba mogulsing adu loinamak mayak samliba asina karigino. Asumna yum palaba matungda nupana laithorakpa tarabadi nupi oibi khudingmak yum panba loina kiduna lesaduna adum leiba tare. Nungaikhiba kaya amadi khara khaktani waduna hingliba punsi asidi aduki matik yamle. Leisaringai matamda mayumakaida nungaiduna phajaba yum kai phiron charon set charabasu luhonglaba matamda patatpa karisu leitraba laraba machagumdana leiba kaya amasuni. Asigumbasing asi urabadi nupi oibi khudingmak pungnik loina sontharakpa tabani. Masi pumnamaksing asi karigino. Nupi aikhoina wajage haiduna yum panbada tarabra nupa oibasingnasu khajiktang oirabasu gyan tabirabadi aigi nupi asi aigi hakchang tangkhaini khanduna aina chadraga lamliba sigumna makhoisu lamamgani haiduna khajiktang oirabasu khantabirabadi minungsi pongnarabadi ngasi asi yongna wanariba nupi singi punsise khajiktang oirabasu saphagadabani. Luhongbadi phana kuire walang amata ngangnadrabasu yum panminaba kaubana nongfadokti ibanisu nungsinaba yawi wari adumak sanai. Nahan makhaidi aigi wa tabidrabasu ngasidi aina kaptuna mangonda haijai. Nangidi mafam jaga asida khangnabagi khangnaba ngaktani. Nangna thokiba matamda baibondu karaidano chak charabra haibagi wahang phauba hangbinaba mi mayam ama lei. Aina thokiba matamdadi kananasu aingonda kaubirakadaba leite. Kaubigadaba aigi ipamlamdasu khutlo khatbidabana aigi khong thangjinpap ama phauba leite. Masi pumnamaksing asi khangna nangna ai ithan khata langthoktuna chaliba asi nangna halakpa matamda aina siduna leiramba sira nangna pamliba si haiduna aisu
ꯑꯔꯣꯏꯕꯤ ꯑꯃ ꯆꯞ ꯆꯥꯅ ꯉꯥꯡꯅꯩ꯫ ꯑꯁꯨꯝꯅ ꯑꯩꯅ ꯁꯥꯎꯅ ꯉꯥꯡꯕꯗꯒꯤ ꯃꯥꯁꯨ ꯄꯥꯞ ꯈꯔ ꯇꯥꯔꯛꯂꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯦꯝꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯆꯠꯂꯒꯗꯕꯅꯤ, ꯑꯗꯨꯒꯨꯝꯕ ꯇꯧꯍꯩꯗꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯨꯡꯁꯤꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯩ꯫ ꯐꯅ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯁꯨ ꯂꯥꯏꯔꯕꯁꯨ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯕꯗꯤ ꯑꯋꯥꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯈꯥꯡꯕ ꯉꯝꯖꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯌꯨꯝꯗꯒꯤ ꯏꯟꯊꯣꯛꯄꯒꯤ ꯃꯩꯆꯥꯛ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯤ ꯅꯨꯄꯥꯅꯁꯨ ꯏꯟꯊꯣꯛꯄ ꯃꯩꯆꯥꯛ ꯃꯌꯥꯝ ꯑꯁꯤ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯒꯅꯤ? ꯅꯨꯄꯤꯅ ꯃꯩꯆꯥꯛ ꯈꯥꯡꯕꯗꯤ ꯇꯣꯏꯔꯦ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧ ꯑꯃꯒꯨꯝꯅ ꯂꯥꯏꯕꯛꯇ ꯑꯗꯨꯃꯛ ꯇꯝꯗꯨꯅ ꯂꯩꯔꯕ꯭ꯔꯥ? ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯏꯟꯈꯤꯗꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯋꯥꯗꯨꯅ ꯂꯩꯔꯒꯗ꯭ꯔꯥ? ꯂꯩꯉꯥꯎ ꯊꯤꯉꯥꯎꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯅ ꯀꯝꯗꯧꯕ? ꯃꯤꯒꯤ ꯃꯔꯥꯏꯕꯛꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯃꯌꯥꯝꯗꯒꯤ ꯈꯟꯗꯣꯛ ꯈꯥꯏꯗꯣꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯝꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯇꯥꯟ ꯆꯥꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ JCB ꯊꯧꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ JCB ꯊꯧꯕ ꯅꯨꯄꯥ ꯑꯍꯜ ꯑꯃꯒ ꯃꯥꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯕ ꯌꯥꯎ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯗꯨꯅ ꯃꯥꯁꯨ ꯊꯧꯕ ꯈꯔ ꯇꯝꯕꯤꯔꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯍꯩꯖꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯥꯁꯨ JCB ꯊꯧꯕ ꯑꯗꯨ ꯄꯨꯔꯥ ꯑꯣꯏꯅ ꯍꯩꯔꯗꯨꯅ ꯃꯥꯒ ꯈꯪꯅꯔꯤꯕ ꯂꯣꯏꯅꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯥꯏꯍꯜꯂꯤ꯫ ꯑꯍꯜ ꯑꯗꯨꯗꯤ ꯃꯁꯥ ꯈꯔ ꯁꯣꯜꯂꯛꯂꯦ, ꯉꯝꯗꯕꯁꯨ ꯍꯦꯛꯇꯃꯛ ꯌꯥꯎꯔꯛꯏ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯃꯌꯥꯝ ꯂꯧꯁꯤꯜꯂꯨꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯗ ꯄꯥꯏꯍꯜꯂꯤ꯫ ꯄꯩꯁꯥꯁꯨ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯕꯥꯅꯤꯁꯨ ꯈꯔ ꯁꯥꯐꯖꯔꯛꯂꯦ꯫ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯍꯥꯟꯅꯗꯧꯅ ꯋꯥꯗ꯭ꯔꯦ, ꯈꯔꯗꯤ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯖꯩ, ꯀꯣꯝꯖꯔꯦ ꯍꯥꯏꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯁꯥꯐꯔꯒ ꯏꯕꯥꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩ꯫ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩ, ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯥꯛꯅ ꯍꯦꯛꯇ ꯂꯥꯛꯀꯟꯗꯦ꯫ ꯃꯔꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯕꯨꯁꯨ ꯑꯗꯨꯝ ꯄꯨꯔꯛꯏ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯄꯣꯛꯂꯤꯕ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯅꯛ ꯅꯛꯅ ꯌꯨꯝꯊꯪꯅꯔꯒ ꯂꯩꯕ ꯅꯨꯄꯥ ꯑꯃꯈꯛꯇ ꯃꯥꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯊꯥꯖꯕ ꯑꯉꯥꯡ ꯑꯃ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜ ꯑꯗꯨꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯊꯝꯃꯤ꯫ ꯃꯥꯅ ꯊꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯑꯍꯜ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯍꯜ ꯃꯇꯩ ꯃꯅꯥꯎ ꯈꯛꯇꯪꯅꯤ ꯂꯩꯔꯤꯕ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯇꯧꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯛꯈꯪꯅꯕ ꯑꯣꯏꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯌꯥꯎꯏ꯫ ꯇꯧꯕꯇꯕꯨ ꯑꯍꯜ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯄꯨꯟꯅ ꯍꯦꯛꯇ ꯆꯥꯃꯤꯟꯅꯩ, ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯇꯦ꯫ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯁꯪꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯖꯩ꯫ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯆꯦꯟꯕꯤꯕꯖꯥꯠꯅꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯃꯥꯅꯁꯨ ꯃꯃꯥ ꯃꯄꯥꯒꯨꯝꯗꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇꯅꯤ ꯊꯦꯡꯅꯔꯛꯂꯤꯕ, ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯂꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄꯗꯤ ꯀꯔꯥꯏꯗꯒꯤ ꯌꯥꯔꯨꯒꯅꯤ? ꯑꯃꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯍꯜ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯁꯥ ꯁꯣꯜꯂꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯣꯏꯅꯃꯛ ꯇꯧꯏ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯕꯨꯁꯨ ꯐꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯣꯟꯅꯩ, ꯊꯥꯒꯠꯁꯨ ꯌꯥꯝꯅ ꯊꯥꯒꯠꯅꯩ꯫ ꯑꯩꯁꯨ ꯃꯇꯝꯗꯨꯗꯗꯤ ꯈꯔ ꯁꯥꯐꯔꯕꯅꯤꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯌꯨꯝꯗ ꯂꯩꯇꯕꯤꯗ ꯂꯝꯗ ꯆꯠꯊꯣꯛꯂꯒ ꯊꯕꯛ ꯁꯨꯕꯅ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯈꯛꯇ ꯂꯩꯕꯅ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯏ꯫ ꯃꯥꯁꯨ ꯑꯗꯨꯃꯛ ꯐꯖꯅ ꯈꯨꯝꯂꯛꯏ, ꯊꯕꯛ ꯇꯧꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦ, ꯁꯪꯂꯒꯅ ꯑꯗꯨꯃꯛ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯥꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ꯫ ꯃꯣꯏꯒꯁꯨ ꯐꯣꯟ パꯏꯅꯗꯨꯅ ꯍꯦꯛꯇꯃꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯆꯝꯖꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯄꯣꯛꯇꯦ꯫
Matam kuina sangna lerakpadagi masu mafam jaga aduda leiba mioi khudingmaka sakhang maikhangnarappa haibadu oi. Aingonda marak-marakta phone tawrakpa matamdasu angang oina adum leibana nupi thire haibadi kananasu thajabide. Nupi aikhoi khatani yum palaba matungda pangdokliba asi nupadadi ahongba karisu leitabana pakhang adumak mali. Angang oinaga yum pale hausi khata pakhang pharakpadauna masa mau adu taga teklai. Marak-marakta aingonda phone tawrakpa matamda aise nupi angang thire haiba kananasu thajabidre aduna aise mafam jaga asidagi nupi ama koirage haiduna aingondasu phagi hektamak tawrai. Ainasu koyu kaino haiduna mana ngangliba wa adu asengbani haibadi khangdabana phagi tatokduna koyu haiduna hektamak haidokhi. Aduga aisu somda sumna phagi tawribani. Nangna adomda nupi ama koiba matamda aina somda nupa ani koigani haidunasu ibani phagi tawnaribani. Adubu ainadi mana ngangliba wa adu phagini haiduna leithoi. Aduga mana hairakliba adudi asengba haijaribani. Aina mana leiriba mawong matau karamna leiri haibado khangdabana mana asengba haijaraklabasu phagini haiduna leithokcharubani. Dugadi tasengna ma aingonda phone tawraktuna nupi koire haiduna hairakhi. Mikup aduda aigi thamoi asi aduki mati kaiba haibadu oire. Ainadi mabu paisa talugadabani. Suba nomba kandrabadi karaidagi chagani isa isuna kanana sembigani haiduna ifaba jathokna saksu khangnadaba mafam jaga aduda ahing lekhandana thabak tawhanduna thamlibani. Mana adugumna nupi angangda choklakani karan tawrakani haiba khanglamlabadi ahing lekhandabida nuti numit khudingi chathok chasin tawraga thabak suba adu tharamgadabani. Maga mari leinariba nupi adu aina kanano haiduna adum thigatpa matamda matam kuina changi khangbasu amata ngamlamde. Phone wari sanaba matamda ai lakkani haiba mangonda khangandabida tumina chatuna aisu yum aduda leiriba ahal nupa aduga magadi thabak suba chatpana leihoriba yum aduda ahal oiraba nupi aduga aiga tumina wari sanai. Aduga aina ahal nupi aduda sumna suhai. Ima haina aina su kawi. Ima aigi nupa asi mamit yamna yambra mafam jaga asida leiba matamda ma nupi angang koibra karan turan tawbra haiduna hangi. Adubu yumdagi mapan thoksadabhi ahal adunadi kari khanglugani. Ibema madi yamna phai lekai asida leiriba mipum khudingmangna mabu phamdaba thagataba amata yaude mangonda phatte haiba mi amata leite khoi swaisida ma loina yai. Aduga nupi angangda karan tawbasidi imadi mapan thoktre kanasu amata khangdre. Imadi mapan thokpa ngamdaduna yumdaga adumak laisile khangbadi amata ngamdrene. Ainasu phare ima adu oirabadi mangonda adum chingnaduna hangbanida koiramgani haibadi aisu thajade haijinaduna numitumadi aisu ahing aduda leklagi haiduna chapchana leki. Pugning asida chapchana khanduna mafam aduda aisu ahing lekhi. Nahandagi aina thigalakpa matamda khara chingnaduna adumak leibani. Adubu ahing lektuna leiba mit adudadi aisu mana nahandagi nungsinariba nupi asi kanano haibado mayek sengna khangle. Nupi adudi atei kanasu nate aladuna soalabanina karisu tawba ngamdre haiduna ingkhol samalsing adubu yengshinnabagidamakta thamliba makoigi ingkhol matonda yumsaduna lehaliba nupa adugi nupi adu oirami. Miyamagi mawong mataw haibasi midiyengda hekta khangbani. Chumna yengbaga irang puraga yengba midyenga kaidongnungdasu manaroi. Aisu leksaraklibani nupana ha koinaraklibani midyengda nungsibagi maron loinamak khangnariba ngaktani. Mabanigi ingit era aina loina khangi usinadaba saduna adumak leithokpani. Ngasidi huranba pharagi khanduna aisu khangsinadaba saduna adumak lei. Magi nupa adusu mabu pokpiriba mama mapa leibana nong phadoksu mama mapagi manakta chatuna hektamak leithokpa yawi. Ahal oiraba ani adudi karisu khangdabana aigi nupana ahing numidangi matamda achetpa tanza lauduna nupi aduga Aronba mari kaya amasu thamli haiba ai khangi. Aina ahing lektuna leiriba numit aduda fawba ma tumina thoktuna ahingi matamda nupi adugi manakta chatuna achetpa mari thamnaki. Khanglabasu ai karisu haiba ngamde. Aigi nupada hairurabadi mimang tumang khangdana phuba chaiba tawrakani haiduna nupi aduda ifafajana aina asumna nongalaba matungda koksinduna haire. Aidi mafam jaga asida toina lakpasu ngamde.
ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯅꯈꯣꯏ ꯃꯁꯦꯟꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯃꯃꯤꯠꯁꯨ ꯈꯔ ꯌꯥꯝꯕꯅꯤ ꯏꯕꯥꯅꯤ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯅ ꯃꯥꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯦ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯊꯥꯖꯗꯦ ꯄꯥꯈꯪ ꯃꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯀꯅꯥꯁꯨ ꯈꯪꯅꯗꯦ ꯅꯪ ꯈꯛꯇꯅꯤ ꯈꯪꯅꯔꯤꯕ ꯑꯗꯨꯅ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗꯁꯨ ꯄꯤꯔꯛꯎ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯅꯉꯣꯟꯗꯒꯤ ꯍꯪꯉꯛꯀꯗꯧꯔꯤꯕꯅꯤ ꯅꯪ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯔꯤꯅꯣ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯖꯗꯦ ꯍꯪꯗꯣꯡꯗ ꯉꯥꯔꯤ ꯁꯤꯟꯅꯕꯒꯨꯝꯅ ꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨ ꯏꯀꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯅ ꯉꯝꯕ ꯎꯄꯥꯏ ꯑꯗꯨꯅꯤ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯐꯥꯎꯕ ꯃꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯍꯤ ꯀꯌꯥ ꯑꯗꯨꯃꯛ ꯍꯧꯈꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯍꯥꯏꯔꯨꯔꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅꯔꯕ ꯉꯥꯛꯇꯅꯤ ꯐꯖꯕ ꯋꯥꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯣꯏꯅ ꯋꯥꯔꯛꯍꯜꯂꯒꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯍꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯃꯈꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯣꯏꯅ ꯈꯪꯉꯝꯃꯤ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯍꯩ ꯑꯣꯏꯕꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯈꯪꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯅꯛꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯅ ꯐꯥꯎꯕ ꯑꯗꯨꯝꯅ ꯈꯪꯗꯨꯅ ꯈꯪꯖꯤꯟꯗꯨꯅ ꯂꯩꯔꯤ ಲಾಪ್ನ ꯂꯩꯔꯤꯕ ꯑꯩꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕ ꯑꯩꯅꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯁꯨ ꯈꯪꯕꯅ ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯁꯥꯁꯨ ꯈꯪꯂꯕꯅꯤꯅ ꯏꯄꯥꯍꯣꯏ ꯊꯕꯛ ꯇꯧꯔꯒꯦ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯂꯩꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡ ꯑꯗꯨꯗꯨꯅꯗꯤ ꯍꯥꯏꯍꯧꯋꯤ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯋꯥꯔꯧꯒꯅꯤ ꯄꯥꯕꯨꯡ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯡ ꯑꯁꯤ ꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯅ ꯑꯍꯟ ꯁꯥꯕꯅꯤ ꯄꯥꯕꯨꯡꯅ ꯍꯥꯟꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨ ꯌꯥꯗ꯭ꯔꯒꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯂꯣꯏꯅꯃꯛ ꯍꯥꯏꯌꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯖꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯃꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯀꯧꯁꯤꯜꯂꯒ ꯄꯥꯕꯨꯡꯅ ꯋꯥꯇꯦꯝꯕꯤꯕ ꯃꯇꯝꯗ ꯃꯕꯥꯅꯤꯗꯨ ꯇꯣꯛꯂꯒꯦ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯔꯤ ꯂꯩꯅꯕꯗꯒꯤ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯇꯨꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯃꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯅꯔꯝꯂꯤꯕ ꯃꯔꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯗꯤ ꯑꯩ ꯑꯃꯠꯇ ꯈꯪꯂꯝꯂꯔꯣꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯕꯅꯤ ꯑꯩ ꯍꯟꯗꯛꯇꯤ ꯆꯠꯂꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯣꯏꯅ ꯁꯨꯔꯅꯤ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯂꯤꯕꯣꯅꯤ ꯑꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤꯕꯅꯤ ꯑꯩ ꯈꯪꯂꯔꯣꯏ ꯃꯇꯥꯒꯨꯝꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯂꯣꯠꯂꯦ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯣꯠꯂꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗꯤ ꯑꯩ ꯑꯃꯨꯛ ꯃꯥꯅ ꯐꯨ ꯆꯩꯗꯨꯅ ꯇꯧꯔꯒ ꯇꯥꯟꯊꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯂꯩꯈꯤꯅꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯗꯨꯃꯛ ꯂꯣꯠꯂꯦ ꯑꯁꯨꯝꯅ ꯐꯅ ꯌꯥꯝꯅ ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯕꯁꯨ ꯂꯣꯠꯄ ꯌꯥꯕ ꯋꯥꯐꯝꯗꯤ ꯂꯣꯠꯁꯤꯜꯂꯒ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯅ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯅ ꯏꯊꯛ ꯏꯔꯥꯡꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯨꯔꯕꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨ ꯏꯜꯂꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯂꯩꯅꯤꯡꯕ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯐꯤꯔꯣꯟ ꯐꯥꯔꯣꯟꯒꯤ ꯃꯇꯥꯡꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯁꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯏꯟꯕꯅ ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ